ꯂꯩꯀꯣꯟꯅꯨꯡꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯥꯕꯤꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯩꯈꯣꯛꯇꯒꯤ ꯊꯥꯗꯠꯄꯤꯔꯕ ꯂꯩꯔꯥꯡꯒꯤꯗꯃꯛꯇ꯫ ꯇꯥꯏꯕꯪ ꯀꯅꯥꯅ ꯂꯩꯁꯛ ꯈꯪꯗꯅꯕ ꯂꯩꯈꯣꯛꯇꯒꯤ ꯅꯝꯅ ꯊꯥꯗꯠꯄꯤꯔꯒ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯆꯨ ꯃꯈꯜ ꯀꯌꯥꯅ ꯍꯦꯠꯄꯤꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯑꯋꯥꯕ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ, ꯂꯩꯔꯥꯡꯒꯤ ꯑꯋꯥꯕ ꯋꯥꯈꯜꯁꯨ ꯈꯟꯕꯤꯗ, ꯈꯨꯡꯒꯠꯄꯤꯅꯕ ꯂꯩꯇꯅ ꯁꯃꯥꯖꯀꯤ ꯑꯃꯣꯠ ꯑꯀꯥꯏꯒꯤ ꯃꯅꯝꯅ ꯆꯨꯁꯤꯟꯗꯨꯅ ꯂꯩꯔꯥꯡ ꯅꯪꯅ ꯈꯥꯡꯉꯝꯗꯅ ꯋꯥꯅ ꯍꯩꯖꯤꯡ ꯐꯥꯗꯅ ꯀꯦꯟꯕ ꯎꯍꯩꯒꯨꯝ ꯂꯩꯃꯥꯏꯊꯛꯇ ꯄꯨꯟꯁꯤ ꯂꯣꯏꯒꯗꯕꯒꯨꯝ ꯇꯉꯛ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯉꯥꯏꯕꯗꯤ ꯁꯛꯈꯪꯗꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯜꯂꯛꯆꯩꯗꯣ꯫ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯗ ꯃꯤꯗꯥꯖꯗ꯭ꯔꯕ ꯂꯩꯔꯥꯡꯒꯤ ꯄꯨꯟꯁꯤꯅ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯠꯇꯅ꯫ ꯅꯪꯕꯨ ꯅꯧꯍꯧꯅꯅ ꯍꯤꯡꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ, ꯅꯪꯕꯨ ꯀꯟꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯉꯥꯎꯔꯛꯂꯤꯕ ꯑꯩꯒꯤ ꯋꯥꯈꯜ ꯊꯤꯡꯕ ꯉꯝꯗꯔꯦ ꯄꯥꯊꯣꯔꯛꯂꯤ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦ꯫ ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯊꯃꯣꯏꯒꯤ ꯈꯪꯍꯧꯗꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯨꯝ ꯁꯥꯎꯝꯁꯤ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯄꯟ ꯊꯨꯗꯦꯛꯄꯒꯨꯝ ꯑꯣꯏꯔꯗꯔꯥ ꯅꯪꯕꯨ ꯆꯪꯖꯐꯝ ꯄꯤꯔꯨꯕꯒꯤ ꯅꯨꯡꯁꯤꯕꯗꯤ ꯇꯥꯏꯕꯪꯅ ꯃꯌꯥꯗ꯭ꯔꯕꯁꯨ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯄꯨꯟꯁꯤꯕꯨ ꯀꯟꯖꯕꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯏꯁꯣꯔꯅ ꯃꯌꯥꯐꯝ ꯊꯣꯛꯏ꯫ ꯂꯩꯔꯥꯡ ꯅꯪꯕꯨ ꯇꯥꯏꯕꯪꯒꯤ ꯊꯃꯣꯏ ꯑꯃꯒꯤ ꯆꯦꯃꯥꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯔꯤꯛ ꯈꯤꯛꯍꯧꯗ꯭ꯔꯕꯗꯤ ꯃꯥꯡꯈꯤꯒꯅꯤ ꯂꯩꯔꯥꯡ ꯀꯌꯥ ꯃꯊꯪ꯫ ꯑꯃꯨꯛꯁꯨ ꯂꯩꯔꯥꯡ ꯅꯪꯒꯨꯝ ꯂꯩꯁꯥ ꯇꯝꯂꯛꯂꯤꯕ ꯂꯩꯔꯥꯡ ꯀꯌꯥꯅ ꯂꯝꯗꯝꯒꯗ꯭ꯔꯥ ꯅꯪꯒꯤ ꯅꯇꯧ ꯇꯝꯗꯨꯅ? ꯅꯪꯒꯤ ꯅꯅꯥꯛ ꯅꯛꯄꯁꯨ ꯀꯤꯖꯩ, ꯅꯪꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯆꯤꯡꯒꯣꯏꯅꯕꯁꯨ ꯏꯀꯥꯏ꯫ ꯀꯔꯝꯅꯣ ꯑꯩ ꯄꯨꯟꯁꯤ ꯂꯝꯕꯦꯜ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯂꯕꯤ ꯅꯪꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯁꯤꯔꯥ ꯑꯩꯒꯤ ꯏꯈꯣꯡ ꯄꯥꯜꯂꯨꯕ ꯏꯃꯤꯠ ꯎꯔꯨꯕꯅ ꯏꯔꯥꯜ ꯑꯃ ꯅꯐꯝꯗ ꯂꯪꯖꯔꯗ꯭ꯔꯥ? ꯍꯨꯟꯗꯣꯛꯇꯨꯅ ꯊꯩꯗꯨꯅ ꯆꯠꯄꯁꯨ ꯉꯝꯗ, ꯅꯐꯝꯗ ꯅꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯌꯥꯗ, ꯑꯩꯁꯤ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤ ꯅꯤꯡꯉꯝꯗꯕꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯔꯤꯕꯤ ꯅꯇꯧꯗꯨꯗ ꯋꯥꯈꯜ ꯊꯃꯣꯏ ꯐꯥꯗꯣꯛ ꯑꯣꯏꯗꯨꯅ ꯂꯦꯡꯗꯕ ꯃꯨꯔꯇꯤ ꯑꯣꯏꯔꯦ ꯄꯨꯟꯁꯤ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ꯫ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ꯫ ꯅꯣꯡꯖꯨꯒꯤ ꯑꯃꯝꯕ ꯑꯍꯤꯡ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯅ ꯇꯥꯔꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯍꯤꯡꯅ ꯇꯥꯡꯂꯧ ꯊꯦꯡꯂꯛꯂꯒ꯫ ꯁꯨꯔ ꯃꯉꯥꯒꯤ ꯈꯣꯏꯊꯨꯝꯂꯕꯤ ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜꯒꯨꯝ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯈꯣꯟꯖꯦꯜꯕꯨ꯫ ꯑꯍꯤꯡ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯝ ꯕꯥꯛꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛꯇ ꯑꯍꯤꯡꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯏ ꯃꯈꯣꯏꯗ ꯎꯔꯝꯒꯅꯤ ꯈꯪꯂꯝꯒꯅꯤꯀꯣ ꯅꯪꯅ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ꯫ ꯅꯪ ꯎꯔꯔꯣꯏꯀꯣ, ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯔꯣꯏꯀꯣ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯑꯍꯤꯡꯁꯦ ꯑꯩꯉꯣꯟꯗꯗꯤ ꯆꯤꯛꯅ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯒ ꯑꯣꯏꯔꯛꯑꯦ ꯅꯣꯡꯖꯨꯒꯤ ꯑꯃꯝꯕ ꯑꯍꯤꯡ ꯄꯤꯔꯥꯡꯅꯁꯨ ꯏꯃꯥꯏ ꯆꯣꯜꯂꯛꯑꯦ꯫ ꯅꯪꯒꯤ ꯊꯧꯗꯨ ꯅꯨꯡꯉꯨꯝꯂꯕ ꯊꯃꯣꯏꯗ ꯀꯩꯗꯧꯔꯨꯅꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯧꯔꯛꯄ ꯅꯣꯡꯖꯨꯅ꯫ ꯏꯆꯥꯎ ꯀꯌꯥ ꯅꯪꯂꯕꯁꯨ ꯅꯪꯗꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯃꯍꯧꯁꯥꯒꯨꯝ ꯂꯩꯍꯧꯔꯅꯤ ꯁꯛꯐꯝ ꯃꯥꯏꯊꯣꯡ ꯑꯃꯠꯇ ꯍꯣꯡꯗꯅ꯫ ꯑꯩꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯑꯍꯨꯝꯁꯨꯕꯗ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯅꯪꯅ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯕꯤꯔꯝꯂꯦ꯫ ꯀꯣꯔꯧꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯌꯨꯝꯊꯪꯅꯕ ꯀꯀꯥ ꯇꯣꯃꯥꯟ ꯂꯩ꯫ ꯇꯣꯃꯥꯟ ꯀꯣꯔꯧꯒ ꯀꯔꯤꯃꯠꯇ ꯊꯣꯛꯅꯗꯦ, ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯅꯤ꯫ ꯀꯀꯥ ꯇꯣꯃꯥꯟ ꯃꯆꯥꯅꯨꯄꯤ 3 ꯄꯣꯛꯏ, ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯣꯔꯧ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯀꯥ ꯇꯣꯃꯥꯟꯒ ꯃꯔꯨꯞ ꯃꯧꯄꯤꯖꯥꯒꯨꯝꯅ ꯂꯣꯏꯅꯩ ꯇꯤꯟꯅꯩ꯫ ꯀꯣꯔꯧꯗꯤ ꯅꯍꯥ ꯄꯥꯈꯪꯅꯤ, ꯀꯀꯥ ꯇꯣꯃꯥꯟꯅ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯛꯂꯕꯅꯤ꯫ ꯃꯈꯣꯏꯅꯤ ꯅꯣꯡꯃꯗ ꯄꯨꯡ ꯑꯌꯥꯝꯕ ꯇꯤꯟꯅꯩ꯫ ꯇꯤꯟꯅꯗꯕ ꯃꯇꯝ ꯍꯥꯏꯕꯕꯨ ꯀꯣꯔꯧꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯑꯗꯨꯇꯅꯤ꯫ ꯆꯍꯤꯅ ꯌꯥꯝꯁꯤꯜꯂꯛꯄꯒ ꯃꯊꯟꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯕꯗ ꯋꯥꯕꯅ ꯀꯀꯥ ꯇꯣꯃꯥꯟ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯁꯣꯜꯂꯛꯄꯗꯒꯤ ꯀꯟꯅ ナꯔꯛꯂꯦ꯫ ꯀꯣꯔꯧꯅ ꯁꯦꯕꯥ ꯇꯧꯏ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯑꯅꯥꯕ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯐꯝꯕ ꯍꯧꯒꯠꯄ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯅꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯀꯥ ꯇꯣꯃꯥꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯅꯥꯗꯨꯅ ꯑꯁꯨꯝ ꯂꯩꯕꯗꯒꯤ ꯃꯥꯒꯤ ꯅꯤꯄꯥꯒ ꯈꯥꯏꯅꯔꯒ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯇꯣꯝꯕꯤ ꯀꯣꯔꯧꯅ ꯗꯥꯛꯇꯔꯗ ꯄꯨꯕꯤꯗꯨꯅ ꯂꯥꯌꯦꯡꯕꯤ ꯇꯞꯅ ꯐꯔꯛꯇꯨꯅ ꯃꯄꯥ ꯇꯣꯃꯥꯟꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫
ꯇꯣꯃꯥꯟ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯗꯥꯛꯇꯔꯅ ꯐꯅ ꯌꯦꯡꯂꯕꯁꯨ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯔꯕꯁꯨ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯇꯣꯃꯥꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯒꯤ ꯈꯟꯖꯕꯗ ꯋꯥꯔꯨꯗꯨꯅ ꯀꯣꯔꯧꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯎꯃꯦꯟꯖꯩ꯫ ꯇꯣꯝꯕꯤ, ꯀꯣꯔꯧ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯄꯥꯒꯤ ꯑꯀꯨꯞꯄ ꯑꯅꯥ ꯑꯌꯦꯛ ꯌꯦꯡꯁꯤꯟꯕ ꯃꯊꯟꯇ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯀꯣꯔꯧ ꯀꯀꯥ ꯇꯣꯃꯥꯟ ꯁꯦꯟꯅꯕꯗ ꯇꯣꯝꯕꯤꯒ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯅꯧꯔꯤꯕꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯥꯈꯪ ꯑꯃꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯛꯄꯗ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯏ꯫ ꯑꯆꯦꯠꯄ ꯃꯔꯤꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅꯤꯒꯤ ꯋꯥꯈꯜꯗ ꯌꯨꯝ ꯄꯥꯟꯃꯤꯟꯅꯅ ꯂꯧꯅ ꯂꯩꯅꯕꯒꯤ ꯋꯥꯈꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯑꯃꯅ ꯑꯃꯕꯨ ꯎꯅꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯛ ꯆꯦꯠꯁꯤꯜꯂꯕ ꯃꯔꯤ ꯑꯁꯤ ꯀꯣꯔꯧꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯇꯣꯝꯕꯤꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒꯦ ꯍꯥꯏꯖꯕꯗ ꯇꯣꯝꯕꯤꯅ ꯑꯩꯗꯤ ꯃꯧꯅꯤ, ꯇꯥ ꯀꯣꯔꯧꯅ ꯄꯥꯈꯪꯅꯤ, ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯅ ꯅꯪꯕꯨ ꯐꯥꯕꯅꯤ ꯍꯥꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯗꯦ꯫ ꯑꯩ ꯀꯤꯖꯩ꯫ ꯅꯍꯥꯛꯀꯤꯗꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯞꯂꯕꯁꯨ ꯁꯃꯥꯖꯅ ꯑꯩꯕꯨ ꯐꯅ ꯈꯛ ꯉꯥꯡꯅꯕꯤꯔꯣꯏ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯀꯣꯔꯧꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯝꯗꯦ꯫ ꯀꯣꯔꯧꯅ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯋꯥꯕ ꯑꯣꯏꯅꯕ꯭ꯔꯥ ꯈꯟꯖꯩ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯇꯣꯃꯥꯟ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯄꯨꯝꯅꯃꯛ ꯀꯣꯔꯧꯒꯤ ꯃꯊꯛꯇ ꯅꯜꯂꯔꯤ꯫ ꯀꯣꯔꯧꯅ ꯁꯤꯕꯗꯒꯤ ꯁꯍꯔꯗ ꯐꯥꯎꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯡꯗꯨꯅ ꯂꯥꯛꯄꯅ ꯇꯣꯃꯥꯟ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯒ ꯋꯥꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯍꯩ ꯃꯍꯩ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯗꯨꯅ ꯆꯠꯅꯈ꯭ꯔꯕꯗ ꯇꯣꯝꯕꯤ ꯃꯄꯥ ꯇꯣꯃꯥꯟꯒꯤ ꯌꯨꯝꯗ ꯃꯅꯥꯎꯅꯨꯄꯤꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯀꯣꯔꯧꯕꯨ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯂꯛꯄꯒꯨꯝ, ꯀꯣꯔꯧ ꯎꯔꯒ ꯊꯦꯡꯅꯔꯒ ꯀꯧꯕ ꯉꯥꯡꯅꯤꯡꯗꯕꯒꯨꯝ ꯃꯇꯧ ꯃꯑꯣꯡ ꯑꯃ ꯎꯠꯆꯩ꯫ ꯀꯣꯔꯧꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯁꯦ ꯄꯪꯉꯤꯗꯀꯣ, ꯃꯤꯒꯤ ꯃꯊꯧ ꯂꯣꯏꯔꯒ ꯀꯥꯎꯊꯣꯛꯏ ꯈꯟꯖꯩ꯫ ꯑꯃꯨꯛꯇꯗꯤ ꯇꯣꯝꯕꯤꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗ꯭ꯔꯕꯁꯨ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯏꯗꯅ ꯍꯥꯏꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯁꯩꯊꯥꯖꯩ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯅꯧꯕ ꯄꯥꯝꯕ, ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯀꯨꯏꯍꯧꯗꯦ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒ ꯀꯔꯝꯕ ꯀꯅꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯅ ꯁꯦꯝꯕꯤꯗꯨꯅ ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯔꯕ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯗ ꯇꯣꯝꯕꯤ ꯆꯦꯟꯈ꯭ꯔꯦ꯫ ꯀꯣꯔꯧ ꯄꯥꯈꯪ ꯄꯨꯟꯁꯤ ꯂꯃꯈꯥꯡꯗ ꯇꯣꯝꯕꯤ ꯐꯪꯅꯔꯨꯕꯗꯒꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯉꯥꯎꯖꯕ ꯈꯪꯗꯅ ꯇꯣꯝꯕꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕꯤꯔꯝꯂꯒ ꯊꯝꯕꯤꯔꯝꯂꯦ꯫ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯁꯦꯃꯥꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯒ ꯍꯥꯡꯗꯣꯛꯆꯕ ꯅꯠꯇꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯂꯦꯟꯖꯕꯅ ꯅꯨꯡꯉꯥꯏꯕꯒꯨꯝ ꯀꯣꯔꯧ ꯈꯥꯡꯖꯔꯤ꯫ ꯃꯤꯅ ꯐꯠꯇꯅꯕ ꯇꯧꯗ꯭ꯔꯕꯁꯨ ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯅ ꯇꯝꯂꯔꯦ ꯇꯣꯝꯕꯤꯒꯤ ꯂꯥꯏꯕꯛ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯔꯕ ꯃꯄꯨꯔꯣꯏꯕ ꯃꯇꯝꯒꯤ ꯑꯅꯥꯕ ꯑꯍꯜ ꯑꯅꯥꯕꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯇꯝ ꯀꯨꯏꯅ ꯃꯄꯨꯔꯣꯏꯕꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯍꯤ ꯅꯧꯅ ꯆꯜꯂꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯁꯨ ꯀꯣꯔꯧ ꯃꯥꯡꯗ ꯏꯀꯥꯏꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯤ ꯃꯇꯥ ꯃꯅꯥꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯃꯩꯁꯥ ꯆꯩꯅꯥ ꯈꯥꯡꯖꯔꯝꯃꯤ꯫ ꯀꯣꯔꯧꯕꯨꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯊꯦꯡꯅꯔꯕꯁꯨ ꯅꯨꯡꯁꯤ ꯈꯪꯗꯕꯒꯨꯝ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯎꯍꯟꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯇꯝꯖꯅꯤꯡꯅ ꯋꯥꯅ ꯅꯥꯊꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯀꯣꯔꯧꯕꯨ ꯀꯧꯅꯤꯡꯉꯤ, ꯀꯧꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯄꯥꯝꯅꯕꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯅ ꯃꯤꯠꯀꯤ ꯄꯤ ꯀꯪꯗꯨꯅ ꯀꯣꯔꯧꯕꯨ ꯌꯦꯡꯅꯤꯡꯉꯐꯥꯎ ꯄꯦꯟꯅ ꯌꯦꯡꯉꯝꯗ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯆꯦꯡꯉꯤ꯫ ꯋꯥꯍꯩ ꯈꯔꯗꯤ ꯀꯣꯔꯧꯗ ꯍꯥꯏꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯞ ꯆꯦꯜꯂꯕ ꯍꯛꯆꯥꯡ ꯄꯨꯝꯕꯅ ꯅꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯗ ꯅꯣꯡꯗꯝꯕ, ꯅꯪꯅꯁꯨ ꯑꯣꯟꯊꯣꯛ ꯊꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯁꯤ ꯇꯝꯂꯕꯣꯏꯔꯦ꯫ ꯑꯃꯨꯛꯇꯗꯤ ꯃꯈꯣꯏꯅꯤꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯀꯧꯅꯕ ꯉꯝꯗꯅ ꯅꯥꯊꯩꯗꯨꯅ ꯊꯩꯅꯔꯤꯕꯁꯤ ꯃꯍꯧꯁꯥꯒꯨꯝ ꯃꯥꯂꯦꯝ ꯂꯩꯃ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯇꯥꯏꯕꯪ ꯖꯒꯣꯏ ꯁꯥꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯍꯟꯗꯨꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯪꯍꯜꯂꯨ꯫ ꯀꯣꯔꯧ ꯌꯦꯡꯖꯅꯤꯡꯕ ꯇꯣꯝꯕꯤꯒꯤ ꯁꯛꯇꯝ ꯊꯃꯣꯏ ꯅꯨꯡꯒꯨꯝ ꯀꯟꯕ ꯇꯝꯖꯅꯤꯡꯕ ꯃꯄꯥꯎ ꯇꯥꯅꯤꯡꯗꯕ ꯆꯥ ꯇꯣꯝꯕꯤꯒꯤ ꯅꯨꯡꯁꯤ ꯊꯧꯗꯣꯛꯁꯤꯡꯕꯨ ꯃꯁꯤꯡ ꯊꯤꯉꯝꯗ ꯈꯟꯖ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯑꯍꯤꯡ ꯀꯌꯥ ꯃꯤꯡꯁꯦꯟ ꯈꯥꯡꯅ ꯈꯟꯕꯅ ꯏꯔꯥꯛꯅꯔꯤ꯫ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯟꯗ ꯍꯟꯖꯤꯟꯕ ꯉꯝꯗꯔꯦ꯫ ꯇꯣꯝꯕꯤꯕꯨ ꯍꯨꯔꯥꯟꯅ ꯂꯣꯟꯅ ꯌꯦꯡꯂꯒ ꯍꯧꯈꯤꯕ ꯋꯥꯔꯤꯅ ꯇꯠꯇꯅ ꯈꯥꯡꯉꯝꯗ ꯆꯩꯅꯥ ꯊꯃꯣꯏꯗ ꯄꯤꯔꯛꯄꯗꯨ ꯈꯥꯡꯖꯔꯒ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯒꯤ ꯊꯃꯣꯏ ꯁꯦꯃꯥꯏ ꯍꯥꯡꯗꯣꯛꯂꯒ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯄꯨ ꯃꯍꯥꯛꯀꯤꯗꯃꯛ ꯃꯍꯥꯛ ꯈꯪꯗ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤ ꯄꯤꯔꯥꯡ ꯀꯪꯗꯅ꯫ ꯑꯃꯨꯛ ꯍꯟꯅ
ꯇꯥꯕꯤꯔꯤꯁꯤꯡꯕꯨ ꯂꯩꯀꯣꯜꯅꯨꯡꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫